Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau lishipira kangujamdagi lakhutjarake juri dangasi yeknaba kaya hatlamlaba matung imaleba kidamak thawai katkraba thongna phaba thoba aduni aigina kandalebribasi aiha ka ikui dringai mamangda unajahawi awanungai wari kaya sanajaraki nungsina ichal haina kaubodo ngasi su kaudri mahaki thawaina lairamlenda ingna chikna leiba oisanu Makha tarakpa update asidi Arambai Tengol gi luching puran kuranga makhaman dagi lakhutjarake Hauji Arambai Tengol ani shokpado minor ni lana sandokpi ganu makha tarakpada ngasi ayu Kuki khulai paiba singna juri bamgi ningthem khunau maitai khunda changlaklaga maitai ama halamle khud thoknabada Kuki ahum sire aso apan kaya Kuki singi maikaida nangkhre hari thogdo asigi matangda press na phangba pau amagi matung ina thogdok aduda laikhidraba miyoi adugi maming Urembam Khelendro kawi mahak chei humphuk sure mahak jirbam district ki ningthem khunau dagini hari ngasi ayuk pung 5 taramdai adwaida mahak masagi famungda hiptuna leiringaida Kuki singna mayumda changlaktuna mahakpu nongmaina kaptuna hatkibani nongmai kapagi makhol adu tabada mahaki nupi amadi macha nupi mayumdagi thadoktuna chelhaubadagi thawai hingobani mahak phalam laba matungda Kuki khulai paibasing ado khonglei thuna mafam adu thadoktuna Saijang khun tamna chen ki Kuki sing maitai khun changlaktuna attack chathare haiba khangnarakpadagi mafam aduda laiba khungakpa singna ningthem khunau nungchappi romdagi Saijang tamna Kuki khulai paibasing adubu tanaki maduda Kuki khulai paibasing duna chingthaktagi khungakpa singda nongmai round kaya atat akham leitena kapsilaktuna attack tawraki maduda khungakpa singnasu khut handuna kanba mawongda nongmai kamna ki hari official oina phangba report ki matung inna khut thokna kiba aduda shikiba Kuki khulai paiba ahum gi thawai yawdra hakchang recover tawki hari adubu atoba pawgi likhun amagi matung inna khut thokna ba aduda punna Kuki mari siki aduga atoba Kuki khulai paiba mangana so apan nang lamba yai hari Makha tarakpa update da Bangka thukai khre nongmai kamna khre 9 AR amasung 22 AR gi mahut sinna balakiba CRPF na drone Kapthanaba Ngamlaroi Purakhre Kuki militant sing ngasi drone lobby amasung Moirangda rocket attack chatharakiba thogdo aduga mari lainana Army CRPF amasung Manipur Police ki apunba combined force na Churchandpur district ki manung chanba Monsang amasung Gelmolda operation chathakre amaromda Manipur miyam na Kuki gi mingchat changlaga Thabak tawbagidamag neutral oiba force amana mahut sindokadabani haina dabi tawduna lakhiba dugi matung inna 9 suba AR amasung 22 suba AR gi mahut sinanaba Imphal da thunglakraba CRPF ki kangbuna drone Kapthanaba Nongmai Purakhre Kautrukta drone attack chathakraba matung sarkar gi maikaidagi strategic oiba jaga singda drone jammer sing khinba haukraba matung CRPF ki maikaidagi drone Kapthanaba Nongmai sing adu purakhibani ngasi torbung amasung Moirangda rocket attack chathakraba dugi matungda Army CRPF amasung Manipur Police ki combined team na Monsang amasung Gelmolda pak sanna operation chathakre loinana bunker hum sidokre bunglonda chathakiba operation da Kuki militants singi maikaidagi security force da nongmai kapsilakpadagi combined force ki maikaidagi handuna akanba mawongda nongmai kamnaki loinana combined force na mapungkhana control tawraba matungda jaga sing aduda leptana hojiksu operation chathari operation aduda state police commando sing su yauri hairi panbaya abadi Kangpokpi district amasung Churchandpur district ta deploy tawriba 9 suba amasung 22 suba Assam Rifles asi Kuki militants singi favor da thabak tawi haina miyamgi akanba pressure dagi lalhobagi irang yamna kaliba Jammu amasung Kashmir da transfer tawkhrabani aduga makhoigi mahuta CRPF na oina thunglaba hokibani press na phangba pawgi source matung innadi Moirang amasung Tronglaubi da thokiwa thogdo aduga mari lainana police amasung ahenba security force sing hill range amasung masiga thangnaba area da paksana operation chathaki operation aduda Churchandpur district ki manung chanba Mualsang amadi Golmolda Kuki militants singi bunker ahum thugai khibani mafam sing aduda Bishnupur district ki SP yauna ahenba force sangsinaba honabada Kuki militants sing na nongmai kapthorakpadagi handuna nongmai kamnaki nongmai kamnaba aduda CRPF amasung army kangbu sing su yauki aerial patrolling gidamag military chopper sing deploy tawkri Manipur Police ki IGP amasung DIGP yauna mafam aduda sangsinduna counter measures sing lokhatkhi loinana hingsa gi thogdok sing aduga mari lainana thijin khomjin bagi thabak chathaki loinana district adugi law and order gi fibam ga mari lainana high level meeting amasu pangthoki mafam aduda hojik oiraliba fibam adu authority ki maikaidagi yamna kupna monitor tawri loinana Kuki singna chathaba thawong thengnana ba sem saduna lairi hairi